ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯕꯦꯁꯅ ꯅꯥꯎꯔꯦꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯎꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯑꯣꯏꯅꯥꯝ꯫ ꯁꯍꯔꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯅꯤ ꯅꯤꯡꯊꯦꯝ ꯈꯨꯜ꯫ ꯈꯨꯜ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯏꯪ ꯇꯞꯄꯤ ꯊꯥꯔꯣ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯣ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯏ꯫ ꯊꯥꯔꯣꯕꯨ ꯃꯃꯥꯇꯣꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ ꯑꯃꯗꯤ ꯊꯥꯔꯣꯒꯤ ꯃꯄꯥꯁꯨ ꯃꯃꯥꯇꯣꯟ ꯊꯥꯒꯣꯏꯕꯨ ꯂꯧꯔꯝꯂꯒ ꯉꯟꯅ ꯅꯣꯡꯒꯥꯈ꯭ꯔꯦ꯫ ꯊꯥꯒꯣꯏ ꯑꯗꯣ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯊꯥꯒꯣꯏ: ꯍꯥꯏ ꯊꯥꯔꯣ, ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ? ꯑꯩꯅ ꯀꯧꯔꯤꯁꯦ ꯅꯪ ꯇꯥꯗ꯭ꯔꯣ? ꯍꯥ? ꯍꯥꯏ ꯊꯥꯔꯣ! ꯊꯥꯔꯣꯁꯨ ꯃꯃꯥꯇꯣꯟꯅ ꯀꯧꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯆꯦꯟꯊꯣꯛꯆꯔꯛꯏ꯫ ꯊꯥꯔꯣ: ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥꯇꯣꯟ? ꯊꯥꯒꯣꯏꯅ ꯁꯥꯎꯅ: ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥꯇꯣꯟ ꯀꯥꯏꯅ? ꯌꯥꯝꯅ ꯏꯪ ꯇꯞꯄꯤꯅꯤꯀꯣ꯫ ꯉꯁꯥꯏ ꯑꯩꯅ ꯐꯤ ꯁꯨ ꯍꯥꯏꯅ ꯊꯅꯝꯕꯁꯤꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯔꯝꯗ꯭ꯔꯤꯕꯁꯦ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯂꯧꯗꯦꯅꯦꯀꯣ꯫ ꯊꯥꯔꯣꯁꯨ ꯑꯁꯨꯝꯅ ꯀꯤꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥꯇꯣꯟ, ꯑꯩ ꯏꯃꯥꯇꯣꯟꯅ ꯍꯥꯏꯕꯗꯣ ꯊꯧꯑꯣꯏꯗꯕ ꯅꯠꯆꯗꯤꯌꯦ꯫ ꯆꯥꯛ ꯊꯣꯡꯉꯝꯕꯁꯤꯗ ꯆꯥꯛꯁꯤ ꯂꯣꯏꯔꯒ ꯁꯨꯔꯒꯦꯅ ꯇꯧꯔꯝꯕꯅꯤ꯫ ꯈꯪꯕ꯭ꯔꯥ ꯅꯪ, ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯊꯧꯑꯣꯏ ꯋꯥꯑꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯅꯁꯨ꯫ ꯍꯦ, ꯅꯔꯝ ꯆꯠꯇꯨꯅꯅꯤꯅꯦꯍꯦ ꯅꯃꯥ ꯅꯄꯥꯅ ꯉꯟꯅ ꯁꯤꯈ꯭ꯔꯤꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯒꯣꯏ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯥꯔꯣꯁꯨ ꯃꯥꯒꯤ ꯁꯤꯈ꯭ꯔꯕ ꯃꯃꯥ ꯃꯄꯥꯕꯨ ꯄꯟꯗꯨꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯀꯞꯂꯛꯏ꯫ ꯉꯁꯤꯗꯤ ꯅꯆꯥ ꯑꯩꯅ ꯐꯠꯇꯕꯅ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯏꯃꯥ, ꯕꯥꯕꯥ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯏꯃꯥꯇꯣꯟꯅ ꯄꯟꯗꯨꯅ ꯉꯥꯡꯂꯔꯦ꯫ ꯏꯃꯥ, ꯕꯥꯕꯥ, ꯅꯣꯏ ꯂꯩꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯋꯥꯔꯝꯂꯣꯏꯀꯣ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯒꯣꯏ ꯊꯥꯔꯣꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯑꯗꯨꯗꯅꯦ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯕꯗꯨꯅ ꯀꯥꯟꯅꯔꯣꯏ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯎ, ꯆꯥꯛ ꯊꯣꯡꯂꯤꯕꯁꯦ ꯂꯣꯏꯁꯜꯂꯨ ꯂꯥꯎ, ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ꯫ ꯊꯥꯔꯣ ꯃꯄꯤ ꯑꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯑꯆꯨꯞꯄ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯉꯁꯤꯗꯤ ꯊꯥꯔꯣꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯂꯣꯌꯨꯝꯕꯒ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯎꯅꯔꯝꯃꯤ꯫ ꯊꯥꯔꯣ: ꯇꯥ ꯂꯣꯌꯨꯝꯕ, ꯏꯕꯥꯅꯤꯅ ꯈꯪꯅꯔꯤꯁꯦ ꯀꯨꯏꯔꯦꯀꯣ꯫ ꯂꯣꯌꯨꯝꯕ: ꯀꯨꯏꯔꯦꯅꯦ꯫ ꯑꯗꯣ ꯏꯕꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯁꯦ ꯍꯥꯏꯅꯣ? ꯊꯥꯔꯣ: ꯇꯥ ꯂꯣꯌꯨꯝꯕ, ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯉꯥꯏꯕꯤꯈꯨꯋꯣ꯫ ꯂꯣꯌꯨꯝꯕ: ꯍꯣꯏꯗ ꯍꯣꯏꯗ, ꯅꯪꯅ ꯉꯥꯏꯈꯣ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯗꯨꯐꯥꯎ ꯉꯥꯏꯒꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯊꯥꯔꯣꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯊꯥꯒꯣꯏꯅ ꯊꯥꯔꯣꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯒꯣꯏ: ꯍꯥꯏ ꯊꯥꯔꯣ, ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ꯫ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ꯫ ꯍꯦꯛ ꯌꯥꯗꯦ ꯍꯥꯏꯔꯛꯄꯗ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ, ꯈꯪꯉꯨ ꯅꯪ꯫ ꯊꯥꯔꯣꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ꯫ ꯀꯔꯤ ꯋꯥꯐꯝꯅꯣ ꯏꯃꯥꯇꯣꯟ? ꯊꯥꯒꯣꯏ: ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯦꯜ ꯄꯥꯏꯕ ꯃꯃꯤꯡ ꯁꯩꯀ꯭ꯔꯥꯛ ꯀꯥꯏꯅ ꯆꯠꯄ ꯇꯥ ꯇꯣꯃꯥꯜꯗꯣ ꯈꯪꯉꯤꯗꯅ? ꯃꯥꯅ ꯅꯪꯁꯦ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯗ ꯑꯩꯁꯨ ꯌꯥꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯔꯣ: ꯏꯃꯥꯇꯣꯟ, ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯕ ꯂꯩꯖꯩꯌꯦ꯫ ꯏꯃꯥꯇꯣꯟꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯌꯥꯕ ꯉꯝꯃꯣꯏꯌꯦ꯫ ꯊꯥꯒꯣꯏ: ꯀꯔꯤ ꯍꯥꯏꯕ? ꯑꯩꯅ ꯍꯥꯏꯕ ꯋꯥ ꯐꯥꯎꯕ ꯅꯪ ꯊꯧꯑꯣꯏ ꯋꯥꯑꯣꯏꯗꯕ? ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤꯅꯦ ꯅꯪ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥꯔꯣꯕꯨ ꯏꯃꯨꯡꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯏꯜꯂꯛꯏ꯫ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯆꯠꯂꯣ, ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕ ꯅꯪꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯪꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯊꯤꯡꯖꯤꯟꯈꯤ꯫ ꯀꯞꯇꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯟꯖꯩ ꯊꯥꯔꯣ: ꯏꯃꯥꯇꯣꯟ, ꯊꯣꯡꯁꯦ ꯍꯥꯡꯉꯣ꯫ ꯏꯃꯥꯇꯣꯟ, ꯑꯩꯕꯨ ꯑꯃꯝꯕꯁꯤꯗ ꯀꯗꯥꯏꯗ ꯂꯣꯏꯅ ꯆꯠꯀꯗꯣꯔꯤꯁꯦ? ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯏꯃꯥꯇꯣꯟ꯫ ꯐꯠꯇ꯭ꯔꯕꯤ ꯃꯃꯥꯇꯣꯟꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯕꯗ ꯊꯥꯔꯣ ꯃꯥꯁꯨ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯁꯤꯈꯤꯕꯅ ꯐꯔꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯣꯝꯗ ꯂꯣꯌꯨꯝꯕꯁꯨ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯁꯤꯖꯒꯦ ꯊꯧꯔꯥꯡꯂꯝꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯂꯣꯌꯨꯝꯕ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯆꯦꯛꯁꯤꯜꯂꯛꯄꯗ ꯊꯥꯔꯣ ꯑꯣꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯂꯣꯌꯨꯝꯕ: ꯊꯥꯔꯣ, ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯅꯪ ꯑꯩꯒꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯕꯣ? ꯊꯥꯔꯣ ꯀꯞꯂꯗꯨꯅ
ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯌꯨꯝꯕꯗ ꯂꯤꯔꯝꯃꯤ꯫ ꯂꯣꯌꯨꯝꯕꯁꯨ ꯊꯥꯔꯣꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯊꯥꯔꯣꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯌꯨꯝꯕ ꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯄꯥꯎ ꯍꯥꯏꯕ ꯆꯠꯂꯝꯃꯤ꯫ ꯊꯥꯒꯣꯏꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯂꯩꯖꯗꯦ, ꯂꯦꯡꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯍꯟꯕꯤꯈ꯭ꯔꯣ꯫" ꯂꯥꯛꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨ ꯁꯥꯎꯅ ꯃꯐꯤ ꯀꯟꯗꯨꯅ ꯍꯟꯈꯤ꯫ ꯑꯗꯨꯒ ꯊꯥꯔꯣꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄꯤ ꯁꯨꯅꯤꯡꯗꯕꯤ ꯃꯃꯥꯇꯣꯟꯗꯤ ꯃꯤꯒꯤ ꯁꯦꯜꯁꯤꯡꯅ ꯈ꯭ꯋꯥꯡ ꯀꯣꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯝꯃꯤ꯫